ꯐꯤꯁꯨ ꯄꯔꯦꯡ ꯄꯔꯦꯡ ꯐꯧꯔꯦ ꯂꯥꯡꯕꯟꯒꯤ ꯅꯨꯡꯁꯥ ꯍꯥꯏꯕꯗꯣ ꯍꯧꯔꯛꯑ ꯃꯥꯜꯂꯦꯅꯦꯍꯦ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯚꯦꯔꯤ ꯍꯣꯠ ꯑꯣꯏꯔꯦ ꯅꯁꯔꯦ ꯍꯥꯏ ꯃꯌꯥꯝ ꯏꯅꯥꯎꯄꯤ ꯏꯕꯥꯅꯤꯗꯣ ꯌꯨꯝꯗ ꯂꯩꯌꯦꯕꯀꯣ ꯑꯇꯩꯗꯤ ꯂꯣꯏ ꯊꯕꯛ ꯆꯠꯇꯧꯕ ꯈꯣꯠꯇꯧꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯂꯧꯕꯨꯛ ꯆꯠꯄꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯕꯀꯣ ꯑꯌꯤꯡꯕ ꯑꯃꯃꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯃꯃꯥꯡ ꯊꯣꯛꯑꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯨꯒꯦ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯩꯗꯣ ꯁꯨꯝ ꯇꯧꯔꯅꯤ ꯚꯤꯗꯤꯑꯣꯗꯣ ꯆꯥꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯣ ꯆꯤꯆꯦ ꯅꯥꯕꯒꯤ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯅꯦ ꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯐꯝꯗꯣ ꯎꯠꯆꯔꯛꯀꯦ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯍꯦꯛꯇ ꯍꯤꯠꯁꯤꯅꯅꯤꯀꯣ ꯈꯨꯠꯁꯥꯗꯤ ꯁꯥꯔꯤꯁꯦ ꯑꯗꯣ ꯚ꯭ꯌꯨꯕꯨꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯅ ꯄꯥꯝꯖꯕ ꯚ꯭ꯌꯨꯗꯤ ꯑꯣꯏꯔꯦ ꯁꯤꯗꯨꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯊꯣꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯈꯔꯗꯤ ꯅꯥꯄꯤ ꯃꯇꯝꯅꯤꯅ ꯁꯨꯝ ꯆꯤꯠ ꯀꯩꯀꯥ ꯈꯔ ꯍꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯊꯣꯛꯐꯝ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯄꯥꯜꯂꯦꯕꯀꯣ ꯐꯖꯅ ꯑꯗꯣ ꯁꯤꯁꯦ ꯄꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏ 8 ꯑꯃꯗꯤ ꯆꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯧ ꯄꯥꯟꯈꯠꯂꯛꯏꯕꯀꯣ ꯆꯥꯕ ꯀꯩꯀꯥꯗꯤ ꯎꯠꯇ꯭ꯔꯦ ꯁꯤꯅ ꯑꯣꯔꯦꯟꯖꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦꯀꯣ ꯊꯣꯛꯐꯝꯁꯦ ꯁꯤ ꯂꯝꯕꯤꯕꯨꯗꯤ ꯊꯥꯔꯅꯤ ꯊꯥꯕꯒꯤꯁꯨ ꯍꯥꯄꯛꯀꯦ ꯊꯥꯔꯀꯥꯟꯗ ꯊꯕꯛ ꯌꯥꯝ ꯐꯕ ꯎꯠꯆꯔꯛꯀꯦꯕ ꯏꯅꯥꯎꯄꯤ ꯅꯞꯁꯟꯕꯤꯔꯦ ꯑꯩꯉꯣꯟꯗ ꯂꯧꯊꯣꯛ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯏꯕꯥꯅꯤ ꯅꯨꯡꯁꯥ ꯁꯥꯕ ꯈꯪꯗꯒꯩꯅꯦꯀꯣ ꯊꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯑꯩꯒꯤ ꯁꯥꯏꯁꯦ ꯐꯖꯔꯛꯑꯦ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯀꯨ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯩꯀꯨ ꯃꯥꯜꯂꯛꯇꯧꯔꯦ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯈꯣꯏꯔꯞꯀ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯣꯟꯁꯤꯟꯕꯗ ꯃꯥꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕꯒꯤ ꯅꯤꯅꯦꯗꯣ ꯃꯥꯒꯤꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯨꯔꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯣꯟꯕꯒꯤ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯑꯗꯨꯗꯣ ꯆꯪꯉꯒ ꯑꯗꯨ ꯍꯥꯟꯅ ꯎꯠꯂꯛꯀꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯁꯨ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯦꯒꯤ ꯗꯨꯀꯥꯟꯁꯦ ꯐꯨꯔꯤꯠꯀꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯒꯤꯗꯤ ꯂꯕꯔꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯐꯥꯅꯕ ꯑꯩꯈꯣꯏ ꯃꯤꯁ ꯑꯃ ꯊꯣꯛꯂꯛꯑꯦꯗ ꯀꯝꯄ꯭ꯂꯦꯛꯁꯟꯗꯒ ꯊꯪꯉꯛꯏꯀꯣ ꯃꯤꯗꯤ ꯁꯦꯝꯕꯒ ꯍꯧꯔꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯣꯏꯗ꯭ꯔꯤꯕꯅꯤꯅꯅꯦ ꯀꯣꯏꯅꯕ ꯈꯔ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗ ꯌꯥꯗꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯇꯣꯏꯅꯦ ꯍꯥꯞꯄꯨ ꯀꯩꯅꯣ ꯐꯨꯔꯤꯠꯀꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝꯃꯗꯤꯀꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯝ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯐꯤꯖꯦ ꯐꯤꯔꯥꯡ ꯎꯕꯁꯦ ꯅꯪ ꯀꯩ ꯐꯥꯎꯏ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯒꯤ ꯐ꯭ꯂꯥꯁ ꯕꯦꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯔꯛꯈꯤꯕꯗꯣ ꯀꯣꯟ ꯇꯨꯕ ꯃꯅꯥꯛ ꯃꯦꯆꯤꯟ ꯇꯥꯏ ꯂꯩꯕ ꯏꯃꯨꯡꯗ ꯆꯠꯂꯒ ꯐꯤꯒꯥꯏ ꯈꯣꯝ ꯆꯠꯂꯤ ꯂꯥꯏꯙꯤꯕꯤꯒꯤ ꯗ꯭ꯔꯦꯁ ꯇꯨꯅꯕ ꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯉꯥꯡꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯈꯣꯝꯅꯗꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯁꯤꯗ ꯐꯤ ꯃꯆꯦꯠ ꯂꯩꯕ꯭ꯔꯣꯅꯦ ꯂꯥꯏꯙꯤꯕꯤ ꯇꯨꯒꯦ ꯂꯥꯏꯙꯤꯕꯤꯒꯤ ꯗ꯭ꯔꯦꯁ ꯇꯨꯒꯦ ꯄꯤꯌꯣꯒ ꯍꯥꯏꯔꯒ ꯀꯥꯡꯍꯟ ꯇꯨꯈꯤꯕꯒꯤ ꯃꯆꯦꯠꯀ ꯖꯥꯂꯤ ꯑꯣꯏꯕꯒ ꯂꯩꯕ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯟꯅꯔꯦꯀꯣ ꯃꯇꯝꯁꯦ ꯆꯍꯤ ꯈꯔꯁꯤꯗ ꯑꯁ ꯁꯦꯟꯗ꯭ꯔꯥ ꯅꯥꯀꯣꯏ ꯆꯠꯂꯦ ꯑꯁꯨꯝ ꯌꯦꯡꯕ ꯃꯥ ꯂꯩꯔꯦ ꯀ꯭ꯔꯤꯝꯒꯤ ꯕꯦꯛ ꯅꯦ ꯃꯪꯒꯦꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯌꯨꯅꯦ ꯃꯔꯤ ꯄꯤꯌꯣ ꯃꯔꯤ ꯌꯥꯝ ꯊꯨꯕ꯭ꯔꯥ ꯍꯥꯏꯕ ꯕꯦꯕꯤ ꯆꯦꯜꯂ ꯆꯠꯈ꯭ꯔꯕ ꯑꯩ ꯉꯥꯛꯇ ꯇꯣꯡꯗꯦ ꯑꯩꯈꯣꯏꯗꯤ ꯃꯪꯒꯦꯅ ꯈꯔ ꯐꯦꯕ꯭ꯔꯥꯏꯠ ꯑꯣꯏꯖꯩ ꯑꯩꯗꯤ ꯃꯪꯒꯦꯅ ꯄꯥꯝꯃꯤ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ
ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯒꯥꯔꯤꯗꯨ ꯆꯦꯟꯒꯤꯅꯤ ꯁꯥꯏꯀꯜ ꯐꯖꯩ ꯄꯛꯆꯩ ꯑꯩꯗꯤ ꯃꯪꯒꯦꯅ ꯍꯥꯎꯋꯦ ꯑꯩꯒꯤ ꯃꯅꯤ ꯕꯦꯒꯁꯦ ꯅꯤꯁꯇꯒꯤ ꯂꯧꯀꯣ ꯑꯣꯏꯅꯗꯤ ꯄꯤꯔꯦ ꯇꯨꯝꯃꯤ ꯍꯤꯞꯄꯤꯕ ꯑꯅꯤꯁꯤꯒꯤ ꯁꯤ ꯄꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯈ꯭ꯔꯅꯤ ꯅꯣꯏꯕꯥꯅꯤ ꯆꯥꯔꯒ ꯂꯩꯔꯝꯃꯣ ꯌꯨꯝ ꯆꯠꯂꯨꯈꯤꯒꯦ ꯇꯦꯔꯦꯔꯦ ꯕꯥꯏ ꯅꯪ ꯀꯩꯅꯣ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯌꯨꯝ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦꯕ anh sang nghe con học ấy cái gì thùng khá dại mấy hàng là thùng này biết thùng đó gà đi một khoảng thùng dại sao sợ chị thùng dại thùng dại cái rồi xin chào mấy người chơi mà để thùng dại hả ba cái gì bao thùng như này thùng dại à đây đây mà ăn lùa cái trang làm để thùng dại ngon nữa cái gì bao hào xé à anh thầm dầu nhá cả sẽ làm cho nó thả cho như thế hay á mẹ không có gì nào bị bán ní quay lại cái đó gỗ rồi đấy